Kumja listing ani kun mangadagi Chatna-Kanglon Ngakna Lai-Haraoba Thouram Pangthoknaba Uttra Shanglen Sana Konung amadi Umanglai Kanba Apunba Lup ukalna meeyamda Paojellakli ngasi Sana Konung da pangthokiba paugi mifam amada ukalgi General Secretary Mutum Manitona haikibada COVID laichit amadi leibaki oiriba fibamna maramoiraga Uttra Shanglen Sana Konung amadi ukalna matam khara athingba thamduna lakibadu Kumja listing ani kun mangadagi Lai-Haraoba athingwadu komthokle haiki mahakna hai komthokpa si leirabasu leibaki fibam masigi yenglaga tawgadaba tawroidaba kaya khanthaduna Lai-Haraoba Thouram asi Pangthoknaba Uttra Shanglen Sana Konung amadi ukalna mari leinabasing amadi leibak meeyamda paujenbani haiki lakliba Kumja listing ani kun mangagi Lai-Haraoba sida leibaki oiribi fibam masigi matung inna tangai fadaba numit mangani dagi hena Lai-Haraoba matam sangdoktaba Numit kudingi Lai-Haraoba Thouram numidang pung 9 fawbagi manungda loisinba Lairoi Thouramna numidang pung 10 fawbagi manungda loisinnabagi wafam kaya yauri haiki Leibaki irangna hakthengnana sokhalaba mafamsing amadi irang thokpa yaba mafamsing red zone area gi oinadi Lai-Haraoba Thouram pangthokpidanaba lai kumchellaga loisinnabasu Uttra Shanglen Sana Konung amadi ukalgi maikaidagi appeal tawrakli loinana Lai-Haraoba Thouramda tawgadaba tawroidaba point 15 yawba cherolamasu yenthokhi Haraoba khongset asi kaidanabagidamagta Lai-Haraoba se pangthoknabagidamagta Sana Konung Uttra Shanglen amasung kalna kumna khanajar matungda lakadriba sahi asidagidi Lai-Haraoba Thouram se pangthokpinanaba aikoi makai thamlamba thingbadu lokthokjare haina meeyamda akoi thamjari Lai-Haraoba si akoina pangthokpa taragasu tongan ba pangthokadaba kanglon kharagi matungina pangthokpinanabagidamagta leipak meeyamda kanglon sing adu thamjabani akoi maruoina Lai-Haraoba sidaida haraogaduriba laifam sing asi yariba makai nomagi Thouram asi pung 9 gi manungda loisanbinanaba sima reni subada lairoi gi Thouram asi pung 10 fawgi manungda loisanbinaba ama aduga area da leiriba laifam sing haibetare area da leiriba khul sing khudong thiba thoiba khudong thiba tholokpa yaba mafam da leiriba mafam singda Lai-Haraoba Thouram asi de khoi adumak athingba thamjari aduna sahi emagi kumchanbagi Thouram jidang pangthokpiraga Lai-Haraoba Thouram asi de pangthokpidanaba sima khoi thamjari